Writer's Note. Ahauba mahakna leptana chatkhibana leiramle aroiba mahaksu. Thengnare ahaubaga aroibaga pungpham asida. Oirare aroiba pungpham nungshibi thoibigisu. Lepa leitana chatharakliba wari asina loisilakpada. Haurakpadagi thawa yauna tabiriba nungshiraba listeners mayambu hainingai leitana thagaba phongdokjari. Wari asina loikhrabasu matamana chatkhrabasu Lancha thoibigi waridi tabikhiba khudingi thamoida lengdana leihauba oirisan. Wari asibu thawai hapiriba channel, narrator, editor, music composer pumnamakpu hainingai leitana thagajari. Mathangi wari ama puduna soidana lakjari. Matumdu phawbagi oina Bidya Khumanthem mayamgi mafamdagi kainanabagi tanja laujari. Leijare mayamgi dama NUNGSHIBI THOIBI where the love wind blows aroiba saru. Mapal naidraba nungshiba, nungsiba na piriba khudol mayamgi marakta, thamoy anigi nungshiwari. Punsi adugi, kaungamdraba thawdok kaya, mayam singdo, karamnabu kaungamgani, karamnabu saithaningloi. Punsi lambi asigi loikraba laimaida, iduna leihaurabani, awa nungai tangak kaya. Lakani, thawdok kaya masu, thengnarakani, awa nungai punsi khongchat asida. Adubu aidi oijaningte awa chaina khangamdabi oijaningte nungsi ipakta iraknarabi punsi lambi asina leiriba makhai punsi khongchat asina chatpa ngamliba makhai thangkhini nungsi khongthangsu lepkhini nungsibagi dama mahau tangkhini punsigi pijaba nungsiba mathel kaya ama basantagi ayukse asuk ningthi jabra Pukningbu asuk makalam hanbadi. Labuk lam hang yengloi hanong na lengleng. Hairang lairang yengloi koi muna koi pai. Atiya thakta yengloi jagla singna sangu. Leichul maphol marakta. Arapada tariba nungshiraba basigi khonjalsi kanagibu oirigaba. Asuk nungshiba surda pukning huna khonglibase taibangi phajaba kayabu saitharibra. Nungshiba kayabu sur oina nganglibra. Adubu basi khongba sakudaba nangi nungshiraba basigi khonjalna malem pumbasin thunglabasu miyoiba khudingi thamoibu sumhatlabasu aigi ichagi khongji makholdagidi henba ngamlai malem pumbagi phajabaga changdamnarabasu ichagi phajabana punghen heli nungsiba pumba iphamda pibirabasu ichagi nungsibana punsi asibu joy taukre. Thoibi ayuktuda machanupi lan thoibu chakinbinaba koichen chenduna hodne. Lanthoi chahi ama mapung phare chatpa hirakpadagi ngaihakta pothade chauraba imungduma koichen chenduna sane. Maboknasu mapuboknasu luna taubada amuk toiba. Onthokna kena mongnasu yokre masu nupisi. Mapalan chadi karibu hairuni machanupi lan thoibu nungsijabada mapal naijre. Mingdi manengan thoina nungsina thonbibani. Mapalan cha amadi mama thoibi anigi ming lauraga lan thoi haina thonbi. Minga sakasu kayada chanakre. Kuchudi mama lawi. Aduna tangau tangang. Maithong su mama mali haine. Piktak chengtak chunbal duga khadangadu khara tumtharaga onthoknasu nungshikre. Mamit manadi mapa lancha khoktana haijili haine. Lanchagi marolonba manba magul leiba mityeng aduni macha lanthoida paliba. Chumtrik chumna maton tumba naton adusu mapa mali haina mayamna hek haine. Thoibi chak hapa tengot machadu pairaga macha lanthoibu tana dana chak inbina bahotne. Lanthoisu khara charaga ningai tauraga mapanda amuk chenthokre. Thoibi machabu tanaraga themnabu hotne. Lanthoi mamagi sana chak sanamta chak thoksilawa minangbo. Lanthoi mangolda phamliba maboki manakta chensankre aduga maboki tampakta ngek phamthai. Kadai isugi chak to abokin birage
ꯆꯥꯛ ꯂꯣꯏꯅ ꯆꯥꯗ꯭ꯔꯗꯤ ꯄꯥꯡꯒꯜ ꯇꯪꯈꯥꯏ ꯑꯃ ꯂꯩꯍꯧꯏ ꯍꯥꯏꯕꯗꯣ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯁꯦ ꯌꯥꯝꯗ꯭ꯔꯦ ꯏꯁꯨꯗꯤ ꯃꯔꯝ ꯃꯣꯛꯏꯗ꯫ ꯃꯕꯣꯛ ꯍꯦꯃꯥꯅ ꯊꯦꯝꯂꯒ ꯏꯟꯕꯤꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯂꯟꯊꯣꯏꯅ ꯉꯝꯗꯅ ꯆꯥꯗ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯃꯆꯥꯕꯨ ꯊꯦꯝꯗꯨꯅ ꯂꯩ꯫ ꯂꯟꯆꯥꯁꯨ ꯁꯨꯇꯤ ꯊꯣꯛꯂꯛꯇꯨꯅ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯅꯤ꯫ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯄꯥꯟꯗ ꯃꯆꯥꯅꯨꯄꯤ ꯆꯥꯛ ꯏꯟꯕꯤꯕꯒꯤ ꯉꯥꯡꯅꯔꯒ ꯂꯩꯔꯝꯕꯗꯨꯗ ꯃꯆꯥꯕꯨ ꯀꯧꯔꯛꯏ꯫ ꯂꯟꯊꯣꯏ, ꯆꯥꯛ ꯆꯥꯗ꯭ꯔꯕꯣ ꯅꯪꯕꯣ? ꯂꯟꯊꯣꯏꯁꯨ ꯃꯄꯥꯕꯨ ꯀꯧꯔꯒ ꯃꯄꯥꯒꯤ ꯄꯥꯝꯕꯣꯝꯗ ꯐꯟ ꯍꯦꯛꯇ ꯆꯣꯡꯈꯠꯈꯤ꯫ ꯂꯟꯆꯥꯁꯨ ꯍꯔꯥꯎ ꯂꯟꯊꯣꯏꯕꯨ ꯄꯝꯈꯠꯂꯒ ꯍꯥꯏꯔꯛꯏ, ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕꯣ? ꯏꯆꯥꯕꯨ ꯄꯨꯛ ꯊꯜꯂꯕꯅꯦ꯫ ꯊꯣꯏꯕꯤꯅ ꯅꯥꯀꯜꯗꯒꯤ, ꯀꯥꯏꯗꯩꯅꯣ, ꯆꯥꯛ ꯆꯥꯛꯈꯨꯝ 2-3 ꯆꯥꯔꯒꯅꯦ ꯑꯗꯨꯝ ꯆꯦꯟꯕ ꯍꯧꯈ꯭ꯔꯦ꯫ ꯏꯃꯥꯅ ꯑꯃꯨꯛ ꯊꯦꯝꯃꯒ ꯏꯟꯅꯕ ꯍꯣꯠꯅꯕꯅꯤ, ꯃꯥꯅ ꯉꯝꯗꯅ ꯆꯥꯗ꯭ꯔꯦꯗꯅ꯫ ꯃꯃꯥꯅ ꯆꯥꯛ ꯏꯜꯂꯒ ꯏꯆꯥꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯗꯤ ꯄꯨꯛ ꯀꯃꯥꯏꯅ ꯊꯟꯗꯣꯏꯕ? ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯆꯥꯎꯕꯁꯨ ꯍꯦꯜꯂꯔꯣꯏ, ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ? ꯆꯥꯛ ꯆꯥꯗ꯭ꯔꯗꯤꯅꯦ ꯑꯩꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯕꯒ ꯄꯨꯕꯤꯔꯣꯏꯀꯣ꯫ ꯕꯣꯕꯣꯛꯀ ꯑꯗꯨꯝ ꯂꯩꯍꯧꯗꯣꯏꯕ, ꯄꯄꯥꯒ ꯃꯃꯥꯒ ꯈꯛꯇꯪ ꯆꯠꯈꯤꯗꯣꯏꯕ꯫ ꯃꯇꯩ ꯃꯅꯥꯎ ꯆꯪꯗꯅ ꯃꯆꯥꯕꯨ ꯊꯦꯝꯂꯒ ꯆꯥꯛ ꯈꯔ ꯑꯃꯨꯛ ꯄꯤꯖꯅꯕ ꯍꯣꯠꯅꯩ꯫ ꯂꯣꯏꯔꯒ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯄꯤ꯫ ꯂꯟꯊꯣꯏꯁꯨ ꯃꯄꯥꯅ ꯄꯝꯂꯤꯕꯗꯨ ꯃꯈꯥꯗ ꯀꯨꯝꯊꯒꯦ ꯍꯥꯏꯗꯦ, ꯍꯔꯥꯎ ꯃꯄꯥꯒ ꯁꯥꯟꯅꯔꯒ ꯂꯩꯈ꯭ꯔꯦ꯫ ꯃꯃꯥ ꯍꯦꯃꯥꯅ ꯈꯨꯝꯂꯛꯏ, ꯌꯥꯔꯦ ꯈꯔꯕꯨ ꯆꯥꯔꯗꯤ ꯆꯥꯅꯤꯡꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯗ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯔꯤꯅꯣꯃ ꯍꯦꯛ ꯄꯤꯖꯕꯤꯔꯣ꯫ ꯊꯣꯏꯕꯤ ꯅꯨꯡꯇꯤꯒꯤ ꯃꯆꯥꯒꯤ ꯁꯦꯕꯥ, ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ, ꯃꯃꯥ ꯃꯄꯥꯒꯤ ꯁꯦꯕꯥ, ꯃꯄꯨꯔꯣꯏꯕꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝꯁꯤ ꯇꯧꯕꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯁꯨꯒꯤ ꯃꯇꯧ ꯌꯦꯡꯕꯗ ꯃꯃꯥ ꯃꯄꯥꯁꯨ ꯃꯇꯝ ꯂꯦꯟꯖꯔꯤꯕꯅꯤ꯫ ꯑꯌꯨꯛꯇꯅ ꯃꯄꯨꯕꯣꯛꯅ ꯄꯣꯒꯅꯤ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯅ ꯃꯕꯣꯛꯅ ꯑꯃꯨꯛ ꯄꯣꯒꯅꯤ, ꯉꯥꯏꯍꯥꯛꯇ ꯊꯥꯗꯣꯛꯄ ꯅꯠꯇꯦ꯫ ꯑꯌꯥꯝꯕ ꯃꯇꯝꯗꯁꯨ ꯃꯕꯣꯛꯀ ꯑꯗꯨꯃꯛ ꯂꯩꯒꯅꯤ, ꯑꯗꯨꯅꯁꯨ ꯊꯣꯏꯕꯤꯗ ꯈꯔꯗꯤ ꯀꯣꯝꯖꯩ꯫ ꯂꯟꯆꯥꯅ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗꯗꯤ ꯈꯔꯒ ꯍꯦꯟꯅ ꯀꯣꯝꯖꯩ꯫ ꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯨ ꯇꯞꯅ ꯆꯠꯅꯤꯡꯕ ꯂꯝꯕꯤꯗ ꯆꯠꯄ ꯍꯧꯔꯦ꯫ ꯑꯍꯥꯡꯕ ꯃꯇꯝꯗ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯏꯕꯒꯤ ꯃꯈꯥ ꯆꯠꯊꯕꯁꯨ ꯉꯝꯂꯦ꯫ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯨ ꯊꯣꯏꯕꯤꯒꯤ ꯇꯧꯖꯔꯤꯕ ꯃꯊꯧꯗꯨ ꯂꯣꯏꯅ ꯁꯄꯣꯔꯠ ꯇꯧꯁꯤꯜꯂꯤ꯫ ꯏꯆꯥ ꯊꯣꯏꯕꯤ ꯍꯣꯠꯅꯧ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯕ ꯉꯥꯛꯇꯅꯤ꯫ ꯊꯣꯏꯕꯤ ꯃꯥꯒꯤ 3ꯁꯨꯕ ꯂꯥꯏꯔꯤꯛ ꯗ ꯒꯣꯜꯗꯟ ꯁꯟꯁꯦꯠ, ꯃꯁꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁ꯭ꯇꯦꯠ ꯁꯦꯟꯇ꯭ꯔꯦꯜ ꯂꯥꯏꯕ꯭ꯔꯦꯔꯤ ꯏꯝꯐꯥꯜꯗ ꯂꯣꯟꯆ ꯇꯧꯅꯅꯕ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯦ꯫ ꯅꯨꯃꯤꯗꯥꯡꯗ ꯊꯣꯏꯕꯤ ꯃꯆꯥ ꯂꯟꯊꯣꯏꯕꯨ ꯁꯨꯝꯈ꯭ꯔꯒ ꯀꯥꯒꯤ ꯕꯦꯜꯀꯣꯅꯤꯗ ꯊꯣꯛꯂꯛꯇꯨꯅ ꯍꯪꯆꯤꯠ ꯂꯥꯡꯂꯒ ꯂꯩ꯫ ꯂꯟꯆꯥꯁꯨ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯊꯣꯏꯕꯤꯕꯨ ꯃꯅꯤꯡꯗꯒꯤ ꯀꯣꯟꯁꯤꯟꯕꯤ꯫ ꯀꯩ ꯋꯥꯈꯜ ꯈꯜꯂꯤꯅꯣ? ꯁꯨꯝ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯛꯄ꯫ ꯀꯩ ꯃꯔꯝꯒꯤꯅꯣꯅꯦ? ꯍꯌꯦꯡꯒꯤ ꯕꯨꯛ ꯂꯣꯟꯆꯇꯒꯤꯔꯣ? ꯃꯃꯥꯡꯒꯤ ꯂꯩꯔꯛ ꯑꯇꯩꯒꯨꯝ ꯁꯤꯁꯨ ꯁꯣꯏꯗꯅ ꯐꯥꯎꯒꯅꯤꯗ, ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯄꯥꯝꯅꯒꯅꯤ. Trust me, it's going to be the best book. Thank you ꯇꯥꯃꯣꯂꯥ, ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯉꯝꯍꯟꯕꯅꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯩ ꯂꯣꯏꯅꯔꯤꯕꯁꯦ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯕꯅꯤ ꯊꯣꯏꯕꯤ꯫ ꯄꯨꯟꯁꯤꯁꯤ ꯅꯨꯡꯁꯤꯀꯣ ꯇꯥꯃꯣꯂꯥ, ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯔꯨꯗꯦ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯅ ꯄꯨꯝꯅꯃꯛ ꯉꯝꯍꯜꯂꯤ, ꯊꯧꯅꯥ ꯀꯌꯥ ꯑꯃꯁꯨ ꯄꯤꯕꯤꯔꯤ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯊꯛꯇ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕꯅ ꯃꯔꯣꯜ ꯀꯌꯥ ꯀꯨꯞꯁꯤꯟꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯁꯨ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯏꯆꯥꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯑꯋꯥꯕꯁꯨ ꯂꯣꯏꯅ ꯀꯥꯎꯏ꯫ ꯑꯗꯨ ꯇꯥꯃꯣꯂꯥ, ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ꯫ ꯀꯩꯅꯣ? ꯏꯆꯥ ꯂꯟꯊꯣꯏꯁꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯠꯇ ꯂꯩꯍꯜꯂꯔꯣꯏꯁꯦ ꯍꯥꯏꯔꯣ? ꯊꯣꯏꯕꯤꯒꯤ ꯋꯥꯍꯪꯗꯨꯗ ꯂꯟꯆꯥ ꯊꯣꯏꯕꯤꯕꯨ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯈꯥ ꯇꯥꯏ꯫ ꯃꯆꯤꯟ ꯃꯅꯥꯎ ꯀꯌꯥ ꯁꯨꯍꯟꯁꯤꯒꯦ? ꯈꯪꯗꯦ꯫ 2 ꯑꯃꯒ ꯄꯣꯛꯄ ꯉꯝꯈꯤꯗ꯭ꯔꯣ ꯅꯪꯕꯣ? ꯌꯥꯝꯃꯟꯕ꯭ꯔꯣ? ꯌꯥꯝꯃꯟꯗꯦ, ꯆꯞ ꯆꯥꯔꯦ꯫ ꯑꯗꯨꯗꯤ ꯏꯆꯥ ꯂꯟꯊꯣꯏꯁꯦ ꯈꯔ ꯂꯩꯔꯗꯤ ꯃꯆꯦꯒꯤ ꯐꯝ ꯀꯥꯔꯅꯤꯅꯦ꯫ ꯃꯅꯥꯎ ꯑꯃ ꯄꯤꯕꯤꯔꯁꯦ ꯇꯥꯃꯣꯂꯥ꯫ ꯂꯟꯆꯥ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏ, ꯅꯨꯡꯁꯤꯅ ꯃꯈꯥ ꯇꯥꯏ꯫ ꯊꯣꯏꯕꯤ, ꯑꯩꯒꯤ ꯃꯤꯠꯇ ꯀꯩ ꯎꯏ ꯈꯪꯕ꯭ꯔꯥ? ꯀꯩ ꯎꯒꯦ ꯍꯥꯏꯁꯦ? ꯑꯩꯈꯣꯏꯅꯤꯕꯨ ꯏꯆꯥ 3ꯅ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯒ ꯂꯩꯕꯗꯣ ꯃꯤꯠꯇ ꯎꯏ꯫ ꯅꯨꯄꯤ ꯀꯌꯥ ꯅꯨꯄꯥ ꯀꯌꯥ ꯎꯒꯦ? ꯑꯗꯨꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐ꯭ꯌꯨꯆꯔ ꯑꯃꯗꯤ ꯎꯕ ꯐꯪꯉꯤ꯫ ꯋꯥꯈꯜꯗ ꯈꯜꯂꯤꯁꯦ
ꯑꯁꯦꯡꯕꯗꯁꯨ ꯑꯣꯏꯁꯅꯨ ꯇꯥꯃꯣꯂꯥ ꯑꯗꯨ ꯇꯥꯃꯣꯂꯥ ꯑꯩꯅ ꯑꯍꯜ ꯑꯣꯏꯔꯛꯂꯒ ꯁꯝꯒꯁꯦ ꯄꯣꯛꯍꯧꯔꯒ ꯎꯟꯁꯥꯒꯁꯦ ꯈꯨꯏꯔꯁꯨ ꯑꯩꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯈꯤꯗꯣꯏꯔꯣ ꯅꯨꯡꯁꯤꯅꯤ ꯃꯇꯝꯗꯨꯗꯅ ꯍꯦꯟꯅ ꯅꯨꯡꯁꯤꯗꯣꯏꯅꯤ ꯏꯆꯥꯁꯤꯡꯅ ꯊꯤꯅ ꯇꯧꯕ ꯁꯨꯝꯇ ꯌꯥꯍꯜꯂꯣꯏꯗ ꯑꯩꯒꯤ ꯊꯕꯛ ꯔꯤꯇꯥꯌꯔ ꯇꯧꯔꯕ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯅꯤ ꯃꯐꯝ ꯐꯖꯕꯗ ꯂꯝ ꯀꯣꯏꯕꯁꯨ ꯆꯠꯇꯣꯏꯅꯤ ꯑꯗꯨꯗꯗꯤ ꯇꯥꯃꯣꯂꯥꯟꯁꯨ ꯑꯍꯜ ꯑꯣꯏꯔꯅꯤꯀꯣ ꯅꯪꯁꯨ ꯑꯍꯜ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯑꯣꯏꯔꯅꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯀꯩꯅꯣ ꯊꯣꯏꯕꯤ ꯉꯥꯏꯍꯥꯛꯇꯨꯗ ꯋꯥꯈꯜꯗꯣ ꯏꯃꯣꯁꯅꯦꯜ ꯑꯣꯏ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯇꯥꯃꯣꯂꯥꯟ ꯇꯣꯛꯑꯁꯦ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯣ ꯑꯩ ꯈꯟꯖꯅꯤꯡꯗ꯭ꯔꯦ ꯑꯩ ꯇꯥꯃꯣꯂꯥꯟꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯉꯝꯂꯣꯏ ꯇꯥꯃꯣꯂꯥꯟꯅ ꯆꯠꯈꯤꯕꯁꯨ ꯑꯩ ꯏꯊꯟꯇ ꯍꯤꯡꯍꯧꯕ ꯉꯝꯂꯣꯏ ꯑꯩꯗꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯑꯗꯨꯃꯛ ꯂꯥꯛꯀꯅꯤ ꯌꯥꯔꯦꯁꯦ ꯇꯣꯛꯑꯁꯦ ꯆꯠꯀꯗꯕ ꯂꯝꯕꯤꯁꯦ ꯌꯥꯝ ꯋꯥꯠꯂꯤ ꯏꯆꯥꯁꯨ ꯑꯅꯤ ꯑꯃꯒ ꯄꯣꯛꯈꯤꯗꯧꯔꯤ ꯃꯈꯣꯏꯕꯨ ꯆꯥꯎꯅꯕ ꯑꯃꯨꯛ ꯌꯣꯛꯈꯤꯗꯣꯏꯅꯤ ꯅꯪꯁꯨ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯏꯈꯤꯅꯤ ꯆꯠꯀꯗꯕ ꯂꯝꯕꯤ ꯌꯥꯝ ꯋꯥꯠꯂꯤꯗ ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯗꯕꯁꯨ ꯌꯧꯔꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤꯔꯣ ꯇꯟꯊꯣꯏꯁꯨ ꯀꯨꯟꯅ ꯊꯥꯗꯣꯛꯑꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ ꯆꯪꯉꯁꯤ ꯑꯌꯨꯛꯇꯨ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯊꯣꯏꯕꯤꯒꯤ ꯕꯨꯛ ꯂꯣꯟꯆ ꯏꯚꯦꯟꯠ ꯑꯗꯨ ꯆꯠꯅꯅꯕ ꯀꯣꯏꯂꯥꯡ ꯂꯥꯡꯏ ꯉꯥꯟꯊꯣꯏꯒꯤ ꯏꯃꯨꯡꯁꯨ ꯏꯚꯦꯟꯠ ꯃꯐꯝꯗ ꯌꯧꯔꯦ ꯍꯥꯏꯅ ꯀꯣꯜ ꯇꯧꯔꯛꯈ꯭ꯔꯦ ꯊꯣꯏꯕꯤꯒꯤ ꯏꯃꯨꯡꯁꯨ ꯂꯥꯛꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈ꯭ꯔꯦ ꯂꯟꯆꯥꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯀꯣꯠ ꯁꯨꯠ ꯏꯁꯇ꯭ꯔꯤ ꯅꯥꯟꯅ ꯇꯛꯄ ꯁꯦꯠꯂꯤ ꯃꯅꯨꯡꯗꯅ ꯋꯥꯏꯠ ꯃꯆꯨꯒꯤ ꯐꯣꯔꯃꯦꯜ ꯁꯔꯠ ꯑꯃ ꯂꯤꯠꯂꯤ ꯈꯣꯡꯎꯞꯁꯨ ꯀꯥꯞ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯊꯥꯕ ꯑꯃ ꯇꯣꯡꯏ ꯈꯨꯗꯥꯡ ꯘꯔꯤꯁꯨ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯂꯦꯗꯔꯒꯤ ꯃꯁꯥ ꯅꯥꯟꯕ ꯑꯃ ꯁꯤꯖꯤꯜꯂꯤ ꯇꯦꯟꯅ ꯀꯛꯂꯤꯕ ꯁꯝꯀꯛꯇꯨꯁꯨ ꯅꯤꯡꯊꯤꯖꯅ ꯁꯦꯝꯖꯤꯜꯂꯤ ꯂꯣꯏꯔꯒ ꯊꯣꯏꯕꯤꯕꯨ ꯉꯥꯏꯕ ꯑꯣꯏꯅ ꯃꯈꯥꯗ ꯀꯨꯝꯂꯒ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯇꯨꯅ ꯊꯝꯃꯤ ꯃꯗꯨ ꯂꯣꯏꯔꯒ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯔꯛꯏ ꯊꯣꯏꯕꯤ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯣꯏꯔꯦ ꯇꯥꯃꯣꯂꯥꯟ ꯂꯟꯆꯥꯅ ꯆꯪꯂꯛꯄꯗ ꯊꯣꯏꯕꯤꯗꯨ ꯁꯥꯔꯤꯒꯤ ꯄꯤꯟꯗꯨ ꯐꯥꯅꯕ ꯍꯣꯠꯅꯔꯒ ꯂꯩꯔꯝꯃꯤ ꯇꯥꯃꯣꯂꯥꯟ ꯄꯤꯟꯁꯦ ꯑꯝꯇ ꯐꯥꯕꯤꯌꯨ ꯊꯣꯏꯕꯤ ꯃꯩꯇꯩꯒꯤ ꯏꯌꯣꯡꯗ ꯁꯥꯖꯕ ꯃꯔꯨꯟ ꯀꯂꯔꯒꯤ ꯃꯣꯏꯔꯥꯡ ꯐꯤꯖꯣꯜ ꯀꯣꯠꯄ ꯃꯨꯒꯥꯒꯤ ꯁꯥꯔꯤ ꯐꯨꯜ ꯁꯦꯠꯂꯤ ꯇꯉꯥꯡꯕꯤ ꯀꯨꯆꯨ ꯑꯗꯨꯒ ꯄꯥꯔꯞ ꯇꯧꯕ ꯁꯕꯥꯜ ꯑꯗꯨꯒ ꯁꯥꯔꯤ ꯐꯨꯜ ꯁꯦꯠꯄꯗꯨꯗꯤ ꯀꯌꯥꯗ ꯄꯛꯆꯈ꯭ꯔꯦ ꯀꯌꯥꯗꯁꯨ ꯂꯦꯝꯖꯅ ꯎꯈ꯭ꯔꯦ ꯇꯕꯥꯔꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯔꯥꯁꯤ ꯂꯩꯕ ꯃꯤꯠꯂꯨ ꯑꯅꯤꯗꯨꯅ ꯆꯟꯕꯥꯜꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯃꯣꯃꯣꯟ ꯇꯧꯔꯤꯕꯗꯨ ꯃꯒꯨꯟ ꯂꯩꯃꯟꯈ꯭ꯔꯦ ꯑꯀꯦ ꯑꯃꯧ ꯊꯑꯣꯏꯅ ꯇꯧꯗꯦ ꯆꯟꯕꯥꯜꯒꯤ ꯃꯆꯨꯁꯨ ꯌꯥꯝꯅ ꯆꯝꯃꯤ ꯃꯗꯨꯒ ꯆꯥꯟꯅꯅ ꯂꯥꯏꯕꯛꯇ ꯕꯤꯟꯅꯤ ꯑꯃꯨꯕ ꯃꯆꯥ ꯀꯨꯞꯁꯤꯛ ꯀꯨꯞꯄ ꯑꯃ ꯅꯝꯃꯤ ꯃꯗꯨꯗꯤ ꯊꯣꯏꯕꯤꯒꯤ ꯄꯥꯝꯖꯕꯤꯅꯤ ꯍꯦꯟꯅꯁꯨ ꯄꯛꯆꯩ ꯖꯨꯝ ꯖꯨꯝ ꯂꯥꯎꯅ ꯊꯥꯗꯔꯤꯕ ꯑꯃꯨꯕ ꯁꯝꯂꯥꯡꯗꯨ ꯉꯁꯤꯗꯤ ꯅꯤꯡꯊꯤꯖꯅ ꯈꯣꯝꯒꯠꯂꯒ ꯆꯦꯛꯁꯤꯟꯅ ꯁꯝꯕꯨꯜ ꯑꯣꯏꯅ ꯅꯦꯝꯇꯛꯅ ꯄꯨꯟꯁꯤꯜꯂꯤ ꯁꯝꯕꯨꯜ ꯑꯗꯨꯒꯤ ꯌꯦꯠ ꯊꯪꯕꯗ ꯅꯥꯆꯣꯝ ꯑꯃ ꯆꯤꯟꯁꯤꯜꯂꯤ ꯁꯅꯥꯁꯨ ꯄꯤꯛꯇꯛ ꯇꯧꯕ ꯑꯃ ꯌꯥꯟꯁꯤꯜꯂꯤ ꯈꯨꯗꯥꯡ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯁꯅꯥꯒꯤ ꯈꯨꯖꯤ ꯑꯣꯏꯅ ꯑꯃꯃꯝ ꯁꯤꯖꯤꯜꯂꯤ ꯃꯥꯏꯊꯣꯡ ꯌꯦꯡꯂꯁꯨ ꯁꯕꯥꯟ ꯃꯨꯔꯇꯤ ꯌꯦꯡꯂꯁꯨ ꯃꯁꯤꯃꯗꯤ ꯋꯥꯠꯂꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯐꯖꯕꯒꯤ ꯃꯄꯥꯜꯁꯨ ꯅꯥꯏꯗ꯭ꯔꯦ ꯉꯁꯤꯗꯤ ꯂꯟꯆꯥ ꯊꯣꯏꯕꯤꯒꯤ ꯁꯥꯔꯤꯒꯤ ꯄꯤꯟꯗꯨ ꯐꯥꯖꯤꯟꯕꯤꯔꯒ ꯃꯈꯨꯠꯀꯗꯨ ꯄꯣꯀꯦꯠꯇ ꯍꯨꯝꯂꯒ ꯊꯣꯏꯕꯤꯕꯨ ꯉꯥꯎꯖꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯊꯣꯏꯕꯤ ꯅꯣꯛꯅꯤꯡꯅ ꯂꯟꯆꯥꯕꯨ ꯏꯟꯊꯣꯔꯛꯏ ꯇꯥꯃꯣꯂꯥꯟ ꯑꯉꯥꯡ ꯃꯃꯥꯡꯁꯤꯗꯀꯣ ꯌꯦꯡꯕꯕꯨ ꯀꯩꯗꯧꯒꯦ ꯁꯨꯝ ꯌꯦꯡꯉ ꯂꯩꯔꯗꯤ ꯀꯩ ꯍꯥꯏꯔꯛꯇꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯕ ꯈꯪꯉꯒꯗꯤ ꯒꯤꯐ ꯑꯃ ꯄꯤꯔꯒ ꯊꯣꯛꯄꯅ ꯐꯕꯅꯤ ꯉꯝꯃꯔꯣꯏ ꯑꯉꯥꯡ ꯃꯃꯥꯡꯁꯤꯗ ꯀꯩꯅꯣ ꯇꯟꯊꯣꯏ ꯃꯤꯗꯨ ꯎꯁꯤꯜꯂꯨꯀꯣ ꯃꯃꯥꯁꯨ ꯐꯖꯃꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯋꯥꯁꯦ ꯍꯥꯏꯔꯒ ꯂꯟꯆꯥ ꯊꯣꯏꯕꯤꯕꯨ ꯀꯣꯟꯁꯤꯜꯂꯤ ꯊꯣꯏꯕꯤꯁꯨ ꯂꯟꯆꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ ꯅꯤꯄꯥꯃꯥꯕꯨ ꯏꯟꯊꯣꯛꯄꯁꯨ ꯉꯝꯗꯦ ꯅꯣꯛꯅ ꯅꯣꯛꯅ ꯂꯟꯆꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯍꯦꯛꯇꯁꯨ ꯌꯥꯏ ꯌꯥꯔꯦ ꯇꯥꯃꯣꯂꯥꯟ ꯊꯣꯛꯅꯕ ꯇꯧꯔꯁꯤ ꯂꯟꯆꯥ ꯊꯣꯏꯕꯤꯕꯨ ꯉꯥꯏꯍꯥꯛ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯊꯣꯏꯕꯤꯒꯤ ꯈꯖꯥꯏꯗ ꯇꯥꯔꯛꯂꯤꯕ ꯁꯥꯏ ꯃꯆꯥꯗꯨ ꯅꯤꯡꯊꯤꯖꯅ ꯊꯥꯡꯒꯠꯄꯤ ꯑꯗꯨꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯆꯥꯅꯨꯄꯤ ꯂꯟꯊꯣꯏꯕꯨ ꯄꯝꯈꯠꯈ꯭ꯔꯦ ꯂꯟꯊꯣꯏ ꯉꯁꯤꯗꯤ ꯃꯃꯥꯁꯦ ꯐꯖꯕꯗ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯉꯁꯤꯗꯤ ꯃꯃꯥꯗꯨ ꯗꯤꯁꯇꯔꯕ ꯑꯣꯏꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯌꯥꯗꯦꯀꯣ ꯊꯣꯏꯕꯤꯗꯤ ꯂꯟꯆꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯄꯥ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯂꯩ ꯂꯟꯆꯥ ꯃꯆꯥꯅꯨꯄꯤ ꯂꯟꯊꯣꯏꯕꯨ ꯄꯝꯂꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯊꯣꯏꯕꯤꯕꯨ ꯃꯈꯨꯠ ꯁꯝꯂꯒ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ
ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯟꯆꯥ ꯃꯆꯥꯅꯨꯄꯤꯗꯨ ꯃꯃꯥ ꯍꯦꯃꯥꯗ ꯄꯤꯔꯛꯏ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯁꯨꯗꯤ ꯕꯣꯕꯣꯛꯅ ꯄꯝꯊꯣꯛꯀꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯀꯗꯥꯏ꯫ ꯃꯪꯂꯦꯝꯁꯨ ꯃꯁꯨꯕꯨ ꯂꯛꯅꯖꯩ꯫ ꯏꯁꯨꯒꯤ ꯐꯨꯔꯤꯠꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯃꯌꯥꯝꯁꯤꯗꯒꯤ ꯏꯁꯨꯅ ꯄꯨꯡꯍꯦꯟ ꯍꯦꯜꯂꯤꯅꯦ꯫ ꯍꯦꯜꯂꯤ, ꯏꯁꯨꯗꯒꯤ ꯍꯦꯟꯕ ꯂꯩꯇ꯭ꯔꯦ꯫ ꯂꯟꯊꯣꯏ ꯍꯔꯥꯎꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯀꯣꯏꯆꯣꯡ ꯆꯣꯡꯉꯤ꯫ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ, ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ꯫ ꯂꯟꯆꯥꯒ ꯊꯣꯏꯕꯤꯒꯁꯨ ꯃꯆꯥꯅꯨꯄꯤꯅ ꯍꯔꯥꯎꯖꯔꯤꯕꯗꯨ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯇꯧꯏ꯫ ꯂꯝꯕꯤꯗꯨ ꯂꯟꯊꯣꯏꯒꯤ ꯃꯇꯧ ꯌꯦꯡꯕꯗ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯏꯚꯦꯟꯠ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯗꯦꯀꯣꯔꯦꯁꯟ ꯇꯧꯏ꯫ ꯍꯦꯛ ꯆꯪꯂꯛꯄꯗꯒꯤ ꯍꯧꯈ꯭ꯔꯕꯅꯤ ꯊꯣꯏꯕꯤꯒꯤ ꯐꯣꯇꯣꯒ ꯂꯣꯏꯅꯅ ꯄꯣꯁꯇꯔ ꯑꯆꯧꯕ ꯀꯌꯥ ꯊꯦꯠꯂꯤꯕꯗꯨ꯫ ꯏꯆꯝ ꯆꯝꯕ ꯕꯨꯛ ꯂꯣꯟꯆ ꯏꯚꯦꯟꯠ ꯅꯠꯇꯦ, ꯅꯦꯁꯅꯦꯜ ꯕꯦꯁꯠ ꯁꯦꯂꯔ ꯑꯃꯒꯤ ꯕꯨꯛ ꯂꯣꯟꯆ ꯏꯚꯦꯟꯠꯅꯤ꯫ ꯑꯗꯨꯅ ꯏꯚꯦꯟꯠ ꯑꯗꯨꯕꯨ ꯌꯥꯎꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯔꯨ ꯑꯣꯏꯅ ꯊꯣꯏꯕꯤꯕꯨ ꯎꯅꯤꯡꯕ, ꯊꯣꯏꯕꯤꯕꯨ ꯃꯁꯛ ꯈꯪꯅꯤꯡꯕꯅ ꯀꯌꯥ ꯑꯃꯅꯤ꯫ ꯍꯦꯛ ꯌꯧꯔꯛꯄꯒ ꯉꯥꯟꯊꯣꯏ ꯍꯥꯟꯅ ꯊꯦꯡꯅꯔꯦ꯫ ꯗꯥꯏꯅꯥꯒ ꯄꯥꯔꯤꯒꯁꯨ ꯌꯧꯔꯛꯂꯦ꯫ ꯃꯆꯥꯅꯨꯄꯤꯁꯨ ꯄꯨꯔꯛꯏ꯫ ꯇꯣꯝꯊꯤꯟꯅ ꯃꯀꯣꯛ ꯆꯤꯡꯂꯒ ꯑꯉꯥꯡ ꯑꯍꯨꯝꯗꯨ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯃꯕꯣꯛ ꯍꯦꯃꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯦꯟꯅꯖꯩ꯫ ꯑꯇꯩ ꯃꯔꯨꯞ ꯃꯄꯥꯡ ꯈꯔꯁꯨ ꯏꯟꯚꯥꯏꯠ ꯇꯧꯕꯅꯤ꯫ ꯃꯊꯪ ꯌꯧꯅꯔꯛꯂꯦ꯫ ꯀꯣꯔꯧꯁꯨ ꯍꯦꯔꯣꯖꯤꯠꯁꯨ ꯌꯧꯔꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯆꯥꯟꯁꯨ ꯌꯧꯔꯛꯂꯦ꯫ ꯑꯆꯥꯟ ꯎꯕꯗ ꯊꯣꯏꯕꯤ ꯍꯔꯥꯎꯅ, ꯑꯃꯩ ꯑꯆꯥꯟ, ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ? ꯅꯨꯡꯉꯥꯏꯔꯤꯌꯦꯅꯦ, ꯑꯩꯗꯤ ꯅꯈꯣꯏꯅꯤꯒꯤ ꯄꯥꯎ ꯇꯥꯕꯗ ꯌꯥꯝ ꯍꯔꯥꯎꯕꯅꯤ꯫ ꯑꯗꯣ ꯉꯁꯤ ꯁꯨꯃꯥꯏꯅ ꯊꯣꯏꯕꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯃꯨꯛ ꯎꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯉꯥꯡꯁꯨ ꯂꯩꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏ ꯑꯅꯤꯒꯤ? ꯂꯩꯔꯦ, ꯑꯁꯣꯝꯗ ꯁꯥꯟꯅꯔꯤꯁꯦ ꯁꯤꯅꯤ꯫ ꯑꯁꯤꯗꯤ ꯌꯥꯝ ꯆꯥꯎꯔꯦꯅꯦ, ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯌꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯅꯨꯡꯁꯤꯌꯦꯀꯣ, ꯎꯅꯗꯕꯁꯨ ꯌꯥꯝ ꯀꯨꯏꯈ꯭ꯔꯦ꯫ ꯂꯟꯆꯥꯅ ꯃꯈꯥ ꯑꯃꯨꯛ ꯈꯨꯝꯂꯦ꯫ ꯍꯣꯏ, ꯌꯥꯝ ꯀꯨꯏꯈ꯭ꯔꯦ꯫ ꯅꯪꯒꯤ ꯂꯃꯟꯁꯨ ꯌꯥꯝ ꯇꯣꯜꯂꯕꯅꯦ ꯁꯦꯆꯥ꯫ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯕ꯭ꯔꯣ? ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯎꯕꯁꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯅꯦ꯫ ꯑꯦꯟ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯋꯥꯟꯁ ꯑꯒꯦꯟ꯫ ꯊꯦꯡꯛ ꯌꯨ꯫ ꯑꯗꯨꯒ ꯊꯣꯏꯕꯤ, ꯅꯪꯒꯤ ꯕꯨꯛꯁꯤꯁꯨ ꯁꯤꯒꯤꯁꯨ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟꯁ꯫ ꯊꯦꯡꯛ ꯌꯨ ꯑꯃꯩ ꯑꯆꯥꯟ꯫ ꯑꯗꯨꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯍꯧꯅꯕ ꯇꯧꯔꯅꯤ, ꯃꯅꯨꯡꯗ ꯆꯪꯉꯁꯤꯔꯥ? ꯍꯣꯏ, ꯆꯪꯉꯁꯤ꯫ ꯃꯌꯥꯝꯗꯨ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯪꯅꯔꯛꯂꯦ꯫ ꯊꯣꯏꯕꯤꯁꯨ ꯂꯟꯆꯥꯒꯤ ꯅꯥꯀꯜꯗ ꯐꯝꯃꯤ꯫ ꯏꯟꯚꯥꯏꯇꯤꯁ ꯑꯣꯊꯔ ꯈꯔꯁꯨ ꯂꯥꯛꯇꯨꯅ ꯏꯚꯦꯟꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥ ꯉꯥꯡꯂꯤ꯫ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯣꯁ ꯑꯗꯨꯅ ꯊꯣꯏꯕꯤꯕꯨ ꯀꯧꯊꯣꯔꯛꯄꯗ ꯂꯟꯆꯥ ꯊꯣꯏꯕꯤꯒꯤ ꯁꯥꯔꯤꯒꯤ ꯃꯇꯣꯟꯗꯨ ꯄꯥꯏꯁꯤꯟꯕꯤꯔꯒ ꯊꯣꯏꯕꯤꯅ ꯄꯣꯗꯤꯌꯝ ꯃꯅꯥꯛꯇ ꯆꯪꯈꯤꯕꯗꯨ ꯁꯦꯟꯅꯕꯤꯔꯤ꯫ ꯊꯣꯏꯕꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯇꯧꯔꯒ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯇꯞꯅ ꯍꯧꯗꯣꯔꯛꯏ꯫ ꯉꯁꯤꯒꯤ ꯄꯨꯡꯐꯝ ꯑꯁꯤꯗ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯩ꯫ ꯑꯩꯒꯤ ꯃꯔꯤꯁꯨꯕ ꯂꯥꯏꯔꯤꯛ ꯗ ꯒꯣꯜꯗꯟ ꯁꯟꯁꯦꯠ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯕꯦꯁ ꯇꯧꯖꯔꯒ ꯏꯖꯕ ꯋꯥꯔꯤꯅꯤ꯫ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯔꯁꯅꯦꯜ ꯑꯣꯏꯕ ꯂꯥꯏꯔꯤꯛꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯅꯤꯡꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯋꯥꯕ ꯀꯌా ꯑꯃ ꯊꯦꯡꯅꯔꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯉꯝꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯒꯣꯜꯗꯟ ꯁꯟꯁꯦꯠ ꯍꯥꯏꯔꯤꯕꯁꯤ ꯄꯨꯟꯁꯤꯅ ꯑꯋꯥ ꯆꯩꯅꯥ ꯀꯌꯥ ꯑꯃ ꯈꯥꯡꯂꯒ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗ ꯂꯩꯔꯝꯒꯗꯧꯔꯤꯕ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯗꯨꯕꯨꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯒꯣꯜꯗꯟ ꯁꯟꯁꯦꯠꯇꯤ ꯑꯩꯒꯤ ꯍꯁꯕꯦꯟ, ꯑꯩꯒꯤ ꯏꯆꯥ ꯑꯃꯗꯤ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝꯅ ꯄꯤꯕꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯄꯨꯟꯁꯤꯒꯤ ꯅꯤꯡꯍꯟꯅꯕꯤꯒꯅꯨ꯫ ꯆꯣꯛꯊꯔꯕ ꯊꯋꯥꯏ ꯍꯛꯆꯥꯡꯕꯨ ꯊꯧꯅꯥ ꯄꯤꯗꯨꯅ ꯂꯦꯞꯄ ꯂꯩꯇ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯄꯤꯌꯨ꯫ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯌꯥꯝꯒꯤꯁꯨ ꯒꯣꯜꯗꯟ ꯁꯟꯁꯦꯠ ꯑꯃ꯫ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯁꯤꯡꯗꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯞꯆꯔꯕꯅꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯁꯣꯏꯗꯅ ꯄꯥꯕꯤꯌꯨ꯫ ꯉꯁꯤꯒꯤꯗꯤ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯒ ꯃꯇꯥꯡ ꯑꯁꯥꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝꯗꯨ ꯊꯣꯏꯕꯤꯒꯤ ꯁ꯭ꯄꯤꯆ ꯑꯗꯨꯗ ꯈꯨꯕꯥꯛ ꯈꯧꯅ ꯈꯨꯅꯩ꯫ ꯂꯟꯆꯥꯁꯨ ꯊꯣꯏꯕꯤꯒꯤꯗꯃꯛ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯈꯨꯕꯥꯛ ꯈꯨꯕ ꯌꯥꯎꯔꯤ꯫ ꯊꯣꯏꯕꯤꯒꯤ ꯁ꯭ꯄꯤꯆ ꯂꯣꯏꯔꯒ ꯂꯥꯏꯔꯤꯛꯁꯨ ꯂꯣꯟꯆ ꯇꯧꯔꯤ꯫ ꯂꯣꯏꯔꯒ ꯏꯚꯦꯟꯠ ꯑꯗꯨꯕꯨ ꯌꯥꯎꯕ ꯂꯥꯛꯂꯤꯕ ꯅꯍꯥ ꯃꯌꯥꯝ ꯑꯃꯒ ꯊꯣꯏꯕꯤꯒ ꯋꯥꯔꯤ ꯇꯧꯅꯔꯤ꯫ ꯈꯨꯗꯣꯜ ꯀꯌꯥ ꯑꯃꯁꯨ ꯄꯤꯔꯤ꯫ ꯊꯣꯏꯕꯤꯁꯨ ꯍꯔꯥꯎ ꯂꯣꯏꯅ ꯂꯧꯁꯤꯜꯂꯤ꯫ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯁꯥꯏꯟ ꯇꯧꯕ ꯂꯣꯏꯔꯒ ꯐꯣꯇꯣ ꯁꯦꯁꯟ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯤ꯫ ꯊꯣꯏꯕꯤꯅ ꯍꯔꯥꯎ ꯇꯧꯖꯔꯤꯕ ꯃꯌꯥꯝꯗꯨ ꯂꯟꯆꯥ ꯂꯥꯞꯇꯛꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯝꯂꯒ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯤ ꯈꯔ ꯂꯟꯊꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯏꯕꯤ ꯂꯟꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯇꯥꯃꯣꯂꯥ, ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯍꯧꯁꯤ ꯂꯥꯎ꯫
ꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯒꯤ ꯂꯥꯏꯔꯤꯛ ꯌꯦꯛꯄ ꯄꯣꯁꯇꯔ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯄꯥ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗ ꯄꯨꯟꯅ ꯐꯣꯇꯣ ꯀꯥꯞꯄꯤ꯫ ꯃꯗꯨ ꯂꯣꯏꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝꯒꯁꯨ ꯐꯣꯇꯣ ꯀꯌꯥ ꯑꯃ ꯀꯥꯞꯃꯤꯟꯅꯔꯦ, ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃꯁꯨ ꯇꯧꯅꯔꯦ꯫ ꯃꯌꯥꯝꯗꯨ ꯂꯣꯏꯔꯒ ꯅꯝꯕꯣꯜ ꯇꯝꯅ ꯍꯥꯏꯊꯔꯛꯂꯒ ꯌꯨꯝ ꯍꯜꯂꯛꯄꯗꯗꯤ ꯃꯇꯝꯗꯨ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯊꯣꯏꯕꯤꯒ ꯂꯟꯊꯣꯏꯒꯗꯣ ꯂꯟꯆꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯅꯕ ꯂꯟꯆꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯅꯤ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯁꯣꯐꯥ ꯀꯥꯗ ꯐꯝꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯏ꯫ ꯃꯄꯥ ꯃꯪꯂꯦꯝꯅ ꯍꯥꯏꯔꯛꯏ, "ꯏꯁꯨꯕꯨ ꯁꯤꯂꯣꯡꯗ ꯄꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯕ꯭ꯔꯅꯦ?" ꯂꯟꯊꯣꯏꯁꯨ ꯃꯄꯨꯅ ꯍꯪꯂꯤꯕꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯃꯔꯣꯜꯒꯗꯨ ꯊꯣꯛꯄꯩ ꯊꯣꯛꯇꯕꯩ ꯈꯨꯝꯂꯛꯏ꯫ ꯂꯟꯊꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯍꯔꯥꯎꯅꯩ꯫ ꯃꯃꯥ ꯍꯦꯃꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ, "ꯁꯤꯂꯣꯡꯗꯗꯤ ꯌꯥꯝꯅ ꯏꯪꯉꯤ ꯍꯥꯏꯕꯅꯤꯀꯣ, ꯑꯗꯨꯅ ꯏꯁꯨ ꯅꯥꯅꯤꯀꯣ, ꯅꯥꯗꯅꯕ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ." "ꯍꯣꯏ ꯏꯃꯥ, ꯏꯃꯥ ꯍꯣꯏꯁꯨ ꯆꯠꯂꯒꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯇꯧꯔꯤꯁꯦ꯫ ꯅꯣꯏ ꯑꯗꯨꯝ ꯆꯠꯆꯧꯗ, ꯑꯥꯗꯁꯨ ꯂꯩꯔꯨꯆꯣ, ꯌꯨꯝꯗꯁꯨ ꯂꯩꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯃꯥ ꯅꯆꯥꯅꯦ ꯃꯄꯥꯒ ꯂꯣꯏꯅꯕ ꯃꯇꯝ ꯂꯩꯔꯔꯣꯏ꯫ ꯅꯪ ꯄꯥꯕꯨꯡ ꯑꯩꯈꯣꯏꯅꯤꯒꯤꯗꯤ ꯍꯟꯗꯛ ꯆꯍꯤꯁꯦ ꯂꯧ ꯄꯥꯟꯁꯦ ꯍꯥꯏꯗꯅ ꯈꯟꯅꯔꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯊꯥꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ." ꯂꯟꯆꯥꯁꯨ ꯈꯨꯝꯂꯛꯏ, "ꯍꯣꯏ ꯏꯃꯥ, ꯗꯔꯀꯥꯔ ꯇꯥꯕ ꯈꯨꯗꯤꯡꯃꯛ ꯐꯣꯟꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯁꯤ." "ꯐꯔꯦ ꯐꯔꯦ, ꯄꯥꯎꯗꯤ ꯇꯣꯏꯅ ꯇꯣꯏꯅ ꯐꯥꯎꯔꯛꯎꯀꯣ." ꯂꯟꯆꯥꯁꯨ ꯃꯈꯥ ꯇꯥꯏ, "ꯍꯣꯏ ꯄꯥꯕꯨꯡ, ꯌꯥꯝꯅ ꯂꯥꯞꯄ ꯅꯠꯇꯕꯅꯤꯅ ꯗꯔꯀꯥꯔ ꯇꯥꯕꯗ ꯑꯩꯈꯣꯏꯁꯨ ꯈꯨꯗꯛꯇ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯅꯤꯗ." "ꯐꯔꯦ ꯐꯔꯦ, ꯐ꯭ꯂꯥꯏꯠꯇꯤ ꯄꯨꯡ ꯀꯌꯥꯒꯤ ꯐ꯭ꯂꯥꯏꯠꯅꯣ?" "ꯄꯨꯡ 10:30ꯒꯤꯅꯤ ꯄꯥꯕꯨꯡ." "ꯑꯗꯨꯗꯤ ꯑꯌꯨꯛ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯕ ꯅꯨꯡꯉꯥꯏꯔꯣꯏ, ꯄꯨꯒꯗꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯆꯠꯂꯨ, ꯏꯄꯥꯁꯨ ꯄꯣꯊꯥꯕ ꯆꯪꯉꯦꯀꯣ." "ꯍꯣꯏ ꯄꯥꯕꯨꯡ." ꯋꯥꯁꯦ ꯍꯥꯏꯔꯒ ꯃꯄꯥ ꯃꯪꯂꯦꯝꯗꯣ ꯃꯁꯨꯕꯨ ꯑꯃꯨꯛꯇꯪ ꯄꯝꯂꯝꯂꯒ ꯄꯣꯊꯥꯕ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥ ꯍꯦꯃꯥꯁꯨ ꯃꯁꯨꯕꯨ ꯀꯣꯜꯂꯤꯕꯗꯣ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ, "ꯏꯁꯨꯁꯦ ꯍꯌꯦꯡꯗꯤ ꯆꯠꯈ꯭ꯔꯅꯤꯗꯣ, ꯌꯨꯝꯁꯦ ꯄꯨꯡꯍꯥꯡ ꯑꯃꯨꯛ ꯍꯥꯡꯍꯧꯔꯅꯤꯅꯦ ꯇꯧꯔꯤꯁꯦ, ꯅꯨꯡꯉꯥꯏꯇꯦꯗ." ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯂꯟꯆꯥꯅ ꯐꯥꯒꯤ ꯇꯧꯔꯦ, "ꯏꯃꯥ, ꯂꯟꯊꯣꯏꯁꯦ ꯊꯝꯍꯧꯔꯣꯔ ꯑꯗꯨꯗꯤ ꯊꯣꯏꯕꯤ ꯑꯩꯈꯣꯏꯅꯤꯗꯪ ꯆꯠꯂꯒꯦ." "ꯍꯩ, ꯃꯃꯥ ꯆꯠꯂꯒ ꯀꯃꯥꯏꯅ ꯃꯆꯥ ꯆꯠꯂꯣꯏꯗꯣꯏꯅꯣ? ꯏꯃꯥꯅ ꯁꯨꯝ ꯍꯥꯏꯕꯅꯤꯅꯦ." ꯂꯟꯆꯥꯁꯨ ꯊꯣꯏꯕꯤꯁꯨ ꯅꯣꯛꯂꯛꯏ, "ꯂꯟꯊꯣꯏ, ꯃꯃꯥꯒ ꯇꯨꯝꯃꯨꯔꯁꯤ ꯂꯥꯛꯑꯣ, ꯕꯨꯕꯣꯛꯁꯨ ꯋꯥꯔꯝꯃꯅꯤ, ꯄꯣꯊꯥꯖꯔꯁꯅꯨ." "ꯁꯦ ꯇꯨꯝꯅꯤꯡꯉ ꯃꯥꯜꯂꯤꯅꯦ, ꯋꯥꯔꯝꯃꯅꯤ, ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯁꯥꯟꯅꯈ꯭ꯔꯕꯅꯤꯅ." "ꯏꯃꯥ, ꯆꯪꯉꯒꯦ ꯑꯗꯨꯗꯤ." "ꯍꯣꯏ, ꯆꯪꯉꯨ ꯄꯣꯊꯥꯔꯨꯔꯣ." ꯃꯊꯪꯒꯤ ꯑꯌꯨꯛꯇꯨ ꯊꯣꯏꯕꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯑꯌꯨꯛꯀꯤ ꯙꯨꯛ ꯊꯥꯎꯃꯩ ꯀꯠꯄ ꯂꯣꯏꯔꯦ꯫ ꯃꯗꯨ ꯂꯣꯏꯔꯒ ꯃꯃꯥ ꯃꯄꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯊꯧꯔꯥꯡ ꯇꯧꯕꯁꯨ ꯂꯣꯏꯔꯦ꯫ ꯃꯌꯥꯝꯗ ꯂꯣꯏꯔꯒ ꯃꯆꯥ ꯍꯧꯒꯠꯂꯛꯄ ꯅꯪꯅꯕ ꯃꯆꯥꯒꯤ ꯑꯃꯨꯛ ꯁꯦꯝ ꯁꯥꯕꯤꯔꯤ꯫ ꯊꯕꯛ ꯃꯌꯥꯝꯗꯨ ꯃꯊꯪ ꯃꯊꯪ ꯂꯣꯏꯔꯛꯄꯗꯗꯤ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯂꯟꯆꯥꯁꯨ ꯄꯨꯒꯗꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ "ꯊꯣꯏꯕꯤ, ꯄꯣꯠ ꯆꯩ ꯍꯥꯞꯀꯗꯕ ꯂꯩꯔꯤꯕꯣ? ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯄꯤꯔꯛꯑꯣ." "ꯑꯉꯥꯡꯒꯤ ꯐꯤ ꯑꯅꯤꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯣ ꯇꯥꯃꯣꯂꯦ." "ꯑꯇꯩꯗꯤ?" "ꯌꯥꯔꯅꯤ." "ꯑꯉꯥꯡꯒꯤ ꯄꯣꯠ ꯆꯩꯗꯤ ꯂꯣꯏ ꯁꯨꯔꯕꯣ?" "ꯁꯨꯔꯕꯅꯤ." "ꯅꯪꯒꯤꯗꯤ ꯀꯩꯀꯩ ꯀꯥꯎꯍꯧꯕ ꯂꯩꯔꯤꯒꯦ? ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯄꯤꯔꯛꯑꯣ." "ꯀꯥꯎꯗ꯭ꯔꯤ, ꯃꯆꯥꯁꯤꯡꯁꯤꯗꯤ ꯑꯩꯒꯤ ꯕꯦꯛꯇ ꯑꯗꯨꯝ ꯍꯥꯞꯄꯒꯦ. ꯂꯟꯊꯣꯏꯗꯣ ꯏꯃꯥꯒ ꯂꯩꯍꯧꯕꯅꯤ, ꯃꯐꯤ ꯂꯣꯏꯁꯤꯟꯅꯕ ꯑꯝꯇ ꯄꯨꯔꯛꯀꯦꯔꯥ ꯇꯥꯃꯣꯂꯦ?" "ꯍꯣꯏ." ꯊꯣꯏꯕꯤꯁꯨ ꯂꯣꯏꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯂꯟꯆꯥꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯆꯥꯅꯨꯄꯤ ꯂꯟꯊꯣꯏꯕꯨ ꯑꯃꯨꯛ ꯂꯣꯏꯁꯤꯟꯕꯤ꯫ ꯉꯥꯟꯊꯣꯏꯁꯨ ꯃꯕꯨꯡꯒ ꯊꯣꯏꯕꯤꯒ ꯆꯠꯇ꯭ꯔꯤꯉꯩ ꯎꯅꯍꯧꯅꯕ ꯉꯟꯅ ꯂꯥꯛꯏ꯫ ꯃꯃꯥ ꯃꯄꯥꯁꯨ ꯃꯁꯨꯕꯨ ꯃꯅꯝ ꯅꯝꯕꯤꯔꯦ, ꯑꯗꯨꯒ ꯈꯨꯗꯥꯡꯗꯨ ꯊꯥꯡꯒꯠꯂꯒ 3ꯂꯛ ꯆꯤꯛꯄꯤ꯫ ꯊꯣꯏꯕꯤ ꯃꯄꯥ ꯃꯪꯂꯦꯝ ꯑꯃꯗꯤ ꯃꯃꯥ ꯍꯦꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯈꯨꯔꯨꯝꯃꯤ꯫ "ꯄꯥꯕꯣ, ꯆꯠꯂꯨꯈꯤꯒꯦ." "ꯐꯔꯦ." "ꯏꯃꯥ, ꯆꯠꯂꯨꯈꯤꯒꯦ." ꯍꯣꯏ, ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ, ꯏꯁꯨꯁꯤ ꯅꯥꯍꯟꯒꯅꯨꯀꯣ." "ꯍꯣꯏ ꯏꯃꯥ." ꯂꯟꯊꯣꯏꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯅ ꯌꯦꯡꯅꯩ꯫ ꯃꯌꯥꯝꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯂꯒ ꯄꯨꯡ 10:30ꯒꯤ ꯁꯤꯂꯣꯡꯒꯤ ꯐ꯭ꯂꯥꯏꯠꯇꯨ ꯅꯪꯅꯅꯕ ꯑꯦꯌꯔꯄꯣꯔꯠ ꯇꯝꯅ ꯂꯥꯛꯏ꯫ ꯂꯟꯆꯥ ꯊꯣꯏꯕꯤꯒ ꯃꯆꯥ ꯂꯟꯊꯣꯏꯒ ꯄꯨꯔꯒ ꯃꯇꯝ ꯈꯔ ꯁꯤꯂꯣꯡꯗ ꯂꯟꯆꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯨꯅꯕ
ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯈ꯭ꯔꯦ꯫